Chatpa Leibak Amada protest Touba Haibashi citizen Khudingmak ki right ni Adubu Idps SINGDA Manipur police na CHATHAKHIBA THOUWONG ADUDI LAIBAK THEBANI HAINA SHIV SENA MANIPUR PRADESH ki president TOMBI na PHONGDORAKLI Babu Parada Leiba party asigi office ngasi pangthokiba pawgi mifam amada mahakna makhata na hai Chahi ani helaklaba irang asi ngasidi tapna normal sida hanjilaklabanina inmate sing masage mayumda hanjilage haibasida akaiba wafam yaude masage mayumda changjage haiduna protest tawrakpada Manipur police na CHATHAKHIBA THOUWONG adu British loilam lengak matamda chatharamba sangin bud ki wail aduga khenaba leitre masimak yamna laibak thibani haina lawi IDP sing na thengnariba awaba asi koknaba central government na so internally displaced persons sing asibu mafam ahangba SINGDA permanent settlement tawba yanaba kangnaba policy program paikhatpiu IDP sing na taliba demand sing asi lona yadaba demand natte maram aduna makhoigi damak leptuna masagi mayumda hanjinaba thaurang paikhatkadabani amadi mayung maikai Maina chakibagi pungning nungsina lairiba singbu lengakna nungsina luna tawbiduna thambikadabani haiba wafam thamki Kadorba Internet displaced person singi mayum sulaitaba magi lejeram balong sing pun may mang takraba seleba bhiduna tratay leitraba sukumba chahi hum sujalaba Internet displaced person singi marumoina makhoigi Kunda leta na bagi thabuk se lai ni bolega sina akhoi gi tawgani yarani harga sum lupa marfu mari khat par de piraga fabricate ke khoi gi house jam pikpa kamada imo su ipa su isa su ko mayam isu su puna leiba na khoi gi separate lei taba adu akhoi gi sigumba mayam se masjid ki Puning da dungai taba adagi isagi isugi lairik tamdana bagi day to day gi aduga leiba process the hand to mouth ma'am sina pia damdagi society to kya ma ado nasiga no mitari ni show neba akwai gi leiba sangai festival se hadaka taraga hundurak show ni Corona Commission Morga, Marktani Shanghai Festival, she told it. I go Shanghai Festival, Pangto Ningi. See Kanawayamne. Adu Shanghai Festival to Adusu Pangto Piu. Aduga internal displaced person singi. Project Ladiba, Tomantoanba, very Ladiba, Yum Nonus Haroidaba, Yum Laiba, Mai Chaki the Ahang Bashing, Adudi. State forces, central forces in the Viraga. Adugi, first phase, Natragan, Ahan Buguina, Moi Aduda, Yum Sindu, Sagan Bahu, the Kali Kaimel gave. Why should me Nakalam, those say, I quick communal, and it is a room harbour, a quick crash, just the visit play.